ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯣ ꯃꯊꯦꯜꯗꯤ ꯁꯤꯗ ꯂꯩꯖꯔꯦ ꯄꯥꯟ ꯏꯔꯣꯟꯕ ꯑꯃ ꯄꯥꯄꯣꯔ ꯀꯩꯅꯣ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯑꯗꯨꯒꯩꯗꯤ ꯄꯥꯄꯣꯔ ꯂꯩꯔꯦ ꯂꯦꯁ ꯂꯩꯔꯦ ꯉꯥ ꯑꯇꯥꯎꯕ ꯑꯗꯨꯗꯤ ꯑꯁꯤ ꯀꯩ ꯀꯧꯏ ꯀ꯭ꯋꯥꯁ ꯑꯉꯥꯟꯕ ꯀꯗꯥꯏ ꯆꯥꯔꯣ ꯀꯩꯅꯣ ꯅꯤꯡꯉꯥꯏ ꯂꯩ ꯁꯤ ꯄꯥꯟ ꯍꯥꯏꯔꯣ ꯁꯤ ꯁꯥꯏꯁꯦ ꯖꯔꯛꯄꯗꯣ ꯍꯥꯏꯐꯝ ꯈꯪꯉꯛꯇꯣꯏ ꯋꯥꯅꯤ ꯆꯥꯊꯔꯒꯦ ꯍꯧꯖꯤꯛ ꯃꯤꯁꯤꯡꯅ ꯚꯤꯗꯤꯑꯣ ꯇꯧꯕꯗꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗ ꯑꯩ ꯂꯦꯞꯄꯗꯤ ꯂꯥꯛꯇꯦ ꯏꯜꯂꯨ ꯉꯁꯤꯗꯩ ꯏꯟꯕ ꯍꯧꯔꯣ ꯉꯁꯤꯗꯩ ꯏꯟꯕ ꯍꯧꯔꯣ ꯑꯁꯦꯡꯕꯩꯅꯤ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯅ ꯌꯦꯡꯍꯟꯒꯅꯣ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤꯅꯤꯗꯤ ꯍꯥꯏꯕ ꯆꯥꯕꯅ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯦ ꯃꯣꯔꯣꯛ ꯁꯥꯕꯅꯕꯣ ꯀꯩꯁꯤꯅꯣ ꯄꯪꯆꯥꯗ ꯁꯥꯏ ꯐꯦꯟꯁꯦ ꯊꯥꯔꯒꯅ ꯃꯈꯣꯟ ꯅꯨꯡꯉꯥꯏꯇꯕ ꯊꯥꯗ꯭ꯔꯒꯅ ꯑꯣꯂꯥꯡ ꯁꯤꯗꯦ ꯇꯧꯔꯕ ꯀꯩꯗꯤ ꯇꯧꯅꯤ ꯄꯥꯟ ꯏꯔꯣꯝꯕ ꯍꯥꯎꯋꯦꯕꯣ ꯈꯔꯁꯨ ꯈꯨꯇꯣꯠꯀꯤ ꯃꯈꯥꯗ ꯄꯣꯜꯂ ꯃꯥꯜꯂꯦ ꯐꯩ ꯐꯠꯇꯕ ꯌꯥꯅꯤꯡꯗꯦꯅꯦꯕ ꯅꯪ ꯆꯥꯛ ꯆꯥꯔꯨꯔ ꯆꯥꯅꯤꯡꯉꯔꯣꯏ ꯁꯤ ꯈꯨꯇꯣꯠꯁꯤꯅ ꯍꯥꯎꯔꯤꯗꯨꯗꯤ ꯂꯣꯏ ꯍꯥꯎꯋꯤ ꯉꯁꯤ ꯍꯥꯞꯇꯕ ꯀꯩꯝꯇ ꯂꯩꯇꯦ ꯂꯣꯏ ꯍꯥꯎꯋꯦ ꯁꯤꯗ ꯑꯅꯤꯔꯛꯇꯪ ꯁꯨꯅꯁꯨ ꯀꯧꯗꯅ ꯇꯥꯡꯉꯝꯃꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯄꯤꯕ꯭ꯔꯣ ꯁꯥꯕ ꯂꯣꯏꯔꯦ ꯅꯣꯏꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯈꯪꯉꯗꯤ ꯈꯔ ꯂꯤꯛꯅ ꯍꯥꯞꯄꯣ ꯃꯁꯤꯡꯒꯥ ꯑꯣꯏꯔꯝꯗꯗꯤ ꯀꯩꯁꯨ ꯁꯥꯔꯣꯏꯗꯅꯤꯅ ꯃꯁꯤꯡꯒꯥꯗꯨꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛ ꯈꯔ ꯂꯩꯁꯟꯕꯁꯤꯅꯅꯦ ꯁꯥꯕ ꯑꯃ ꯍꯦꯜꯂꯤꯕ ꯈꯔꯒ ꯃꯣꯔꯣꯛ ꯆꯥ ꯉꯝꯗ꯭ꯔꯦ ꯖꯥꯔꯛꯇ꯭ꯔꯦꯕ ꯈꯔ ꯍꯥꯎꯅ ꯆꯥꯒꯦ ꯇꯧꯕ ꯑꯗꯨꯝ ꯍꯦꯟꯖꯥꯡ ꯈꯔ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯑꯩꯗꯤ ꯆꯥꯔꯤꯕꯅꯤ ꯅꯪꯕꯨꯗꯤ ꯂꯥꯎꯕꯅ ꯆꯪꯉꯛꯑꯦ ꯄꯥꯄꯣꯔꯁꯦ ꯆꯥꯅꯤꯡꯗꯦ ꯂꯦꯁꯁꯦ ꯂꯧꯒꯦ ꯂꯦꯁ ꯆꯠꯄ꯭ꯔꯣ ꯏꯃꯥ ꯂꯩꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯈꯣꯅꯦ ꯅꯠꯇꯦ ꯂꯦꯁꯇꯣ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯄꯣꯔ ꯆꯥꯅꯤꯡꯗꯦ ꯁꯤꯗꯣꯔꯦ ꯂꯥꯡꯕꯅ ꯂꯣꯏ ꯂꯣꯏꯁꯟꯅꯤꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯔꯤꯅꯣꯅꯦ ꯑꯃꯒ ꯄꯨꯁꯤꯟꯅꯗꯣꯏꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯥꯏꯁꯦ ꯃꯆꯤꯗꯗꯤ ꯈꯪꯗꯦ ꯑꯗꯨꯁꯨ ꯂꯥꯏꯟ ꯇꯥꯗꯣꯏꯔꯦ ꯃꯃꯤ ꯍꯨꯃꯥꯡ ꯇꯧꯈꯤꯕꯅꯦ ꯍꯨꯃꯥꯡ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯍꯨꯃꯥꯡ ꯊꯣꯛꯇꯦ ꯑꯩ ꯍꯨꯃꯥꯡ ꯊꯣꯛꯀꯜꯂꯤ ꯈꯔ ꯑꯩ ꯆꯥꯛ ꯊꯣꯛꯑꯁꯨ ꯍꯨꯃꯥꯡ ꯊꯣꯛꯇꯦ ꯑꯩꯅ ꯍꯨꯃꯥꯡ ꯊꯣꯛꯑꯗꯤ ꯋꯥꯔꯕꯅꯤ ꯃꯆꯤꯗꯒ ꯆꯥ ꯇꯥꯒꯤꯅꯤ ꯀꯩꯅꯣ ꯍꯨꯃꯥꯡꯗꯣ ꯇꯥꯔꯦ ꯅꯪ ꯎꯗꯁꯨ ꯃꯤꯅꯗꯤ ꯎꯗꯣꯏꯅꯤ ꯅꯪ ꯍꯨꯃꯥꯡ ꯇꯥꯏ ꯇꯥꯗ꯭ꯔꯥ ꯑꯗꯨꯛ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯅ ꯑꯗꯨꯗꯤ ꯑꯃꯁꯨ ꯇꯧꯔꯝꯃꯗꯤ ꯑꯩ ꯋꯥꯏꯗꯤ ꯅꯝꯐꯨꯗ ꯆꯥꯅꯤ ꯉꯝꯕ ꯃꯈꯩ ꯆꯥꯎ ꯀꯩꯁꯨ ꯄꯜꯂꯤꯅꯦ ꯃꯌꯥꯝ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯈ꯭ꯋꯥꯡꯅ ꯑꯥꯗꯩ ꯍꯣꯡꯅ ꯆꯥꯕ ꯍꯣꯠꯅꯕꯗ ꯆꯥꯎꯋꯦ ꯑꯦ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯍꯥꯞꯄꯅꯤ ꯃꯊꯪꯗꯤ ꯀꯪ ꯀꯪꯅ ꯇꯣꯠꯂ ꯆꯥꯎ ꯃꯣꯔꯣꯛ ꯁꯥꯏ ꯈꯪꯉꯗꯤ ꯌꯥꯝ ꯁꯥꯕꯅꯤ ꯏꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏ ꯆꯠꯈ꯭ꯔꯣ ꯍꯣꯏ
hào chứ hào rồi xào xin lỗi lên một nào Em rồi. Ôi sao nó mày ra đây vậy thần mà nó hết. Sao không được rồi? làm rồi đây rồi Rồi tao em rồi nè. pap ini nih mukbang kali nanti asing begitu mulak na sabo ka pen jo tha jate pen tha di mo kon ja adre bol 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 aw ne mama isi on ja adre phungat le walang man Tao thôi rồi thao. Ấy rồi xem nó không nói chuyện này tao vậy. Tao đây cái tụi rồi. tôi sẽ minum pizza rồi nè ơi tay chán lắm rồi nó sao được không Nó không sẽ tôi rồi còn. Khi mình tiến làm sao mình mau sạp đến mình sụn nhỉ. Nó mới tiền nó cả. hả mong sao rồi ấy đâu cái này cái video से नुंगाई बता दे मैं लाइक शेयर सब्सक्राइब तो सन बिरम Mẹ tao cầu bị đông hơn. लाइक में पकाओ बिरम मन को असिंग बनी लाइक में पकाओ बिरम मन जो जी मातांग के लो चलसी